Pung Kunmari Manung have the Haying Haven Michiki, Punganigi Minikumunga, Jingi. Sigi Mamanga, Karigumba FIR Pangatraba, I go Honorable High Court, Natraga to relevant authorities Mayamda, Supreme Court ki guidelines like Raba, FIR registered to Hive mandatory ni Hive Matanga, Karigumba Manipur Police na Pakalak Targadi, Hogi Matakta, Manipur Police ki Matakta High Court Sakani, Point FIR registered October. How su Pambi Manipur Legislative Assembly the Sigi Matang Sida, Home Department ki Matanga, Masigumba attack, Masigumba violence, Masigumba complete lawlessness Sigi Matanga, opposition party in a house the Sigi Matang Sida Kushu in the Pokani. Amaramda VJYM Manipur Nangasi Ayo Congress Vavanda Chatakiba Kongsang Adugi Mayukta Manipur Pradesh Congress Committee na City Police Station da complaint amathangat kre. Pung Kunmari Phoubagi Manungda Thodok Adugi Chennariba Singi Matakta FIR Pangadabani Manipur Police ki Matakta High Court da Chalagani Haina MPCC ki Senior Spokesperson and Bupendana Phongdorakli Ngasi Nungtil Pung Ani Makhairom Tabadwaida MPCC ki General Secretary ADM Soivam Jiden Senior Spokesperson and Bupenda Amadi Atay Workers Singalonina MZ Avenue da Laiba City Police Station da Thokriba Thodok Adugi Matangda complaint petition ama pisin balaki complaint petition adu pisil rabamatung paumi sing unaba amada MPCC ki senior spokesperson and Bupendana Hai VJYM ki president Luchingba Kangbu amana ngasi ayuk MPCC ki officer chatharam kiba thawang adu akan bamongda condemn tawi makhoi sing adu ki matakta FIR ama register tawnaba complaint petition ama thazin kre karigumba Pung Kunmari Phoubagi Manungda Chennariba Mioising ki matakta FIR Pangadabani High Court of Manipur da chatkani Supreme Court ki guideline da so FIR register tauba haibasi tauda yadraba wafam ama oina yauribani Houzik Assembly session su Chennariba hiram asigi matangda opposition party na house da pokatkani democracy chatpa lebakta democratic oiba khongjang sangsinbagi mahod hingsagi thawong chatharakba haibasi democracy gi wangwadani lebak asida rule of law lay haibasi handaki matang asida chap sana khangangani haina Bupendana makatana phongdoki law and order phare hairiba shanti raksha leire hairiba matam sida ganatantra chatpa lebakta opposition political party gi office ta maibun paidana mi mayamam de attack toromdana thugai khokhai ba toromdana aki ekhang thohandana premises manungda sanga aga madugumba mayamama torim mayamadugi matakta koi ngasi legal action amasu makoi matak FIR chanena wina bakta police station da complaint tawba lai 2:45 pm taba adwai da koi manungda laire police station gi manung sida Pung Kunmari gi manung haibdi hayeng haibu numitsi gi pungani ge minini ku manga mungkin sigi mamangda karigumba FIR panghatraba ai koi honorable high court natraga to relevant authorities mayamda Supreme Court ki guidelines like raba FIR registered to ba mandatory ni haibdi gi matangda karigumba Manipur police na pakalak targadi hogi mathakta Manipur police ki mathakta koi high court sakani koi FIR register ta how su phambi banina Manipur Legislative Assembly da sigi matang sida Home Department ki matang da masigumba attack masigumba violence masigumba complete lawlessness sigi matang da opposition party in a house da sigi matang sida ko suksoi na phokani masidi democracy bu hoi usitaba rule of law bu khangdaba aduga tawham thokpa democratic protest tawgi mahutta mai violent migi opposition aga tawramba mayam ase masidi democracy sida sanaba madugumba sanabi gi wangbadani haina koi thamjage